Hello everyone and welcome back to my channel. Mayam ngasi aigi vlog se morning dagi hojare bako. Ado ise iru maija thokna yumgi thabak kai ka loi loiraga lai seba tawre. Ado lai seba tawbadagi oina dum hogale bako. Ado lai seba tawba loiraga aina kari tawi kholle habdo adum mayam da share tawjarake. Mayam dum loibau yengminasi video se. ꯃꯌꯥꯝ ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯗꯣ ꯑꯩꯅ ꯀꯥꯞꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯉꯁꯤ ꯕꯥꯔꯣꯁꯦ ꯎꯁꯣꯏꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯏꯔꯣꯜꯂꯒ ꯆꯥꯔꯁꯤ ꯍꯥꯏꯅ ꯎꯁꯣꯏ ꯀꯟꯅ ꯁꯦꯝꯕꯤꯔꯦ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯀꯟꯅ ꯈꯣꯛꯄꯤꯔꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯏꯔꯣꯜꯂꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕ ꯂꯣꯏꯕꯧ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯎꯁꯣꯏ ꯑꯁꯣꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯊꯩꯕꯣꯡ ꯃꯔꯨ ꯁꯤꯒ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯀꯨꯀꯔꯁꯤꯗ ꯀꯥꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯥꯝꯃꯒ ꯑꯗꯣ ꯎꯁꯣꯏꯁꯦ ꯍꯥꯟꯅ ꯀꯥꯝꯃꯒꯦꯕꯀꯣ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯅ ꯀꯥꯝꯕ ꯇꯥꯔꯒꯗꯤ ꯑꯁꯤꯅ ꯄꯠꯈ꯭ꯔꯅꯤ ꯁꯤꯅ ꯂꯩꯍꯧꯔꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯤ ꯀꯥꯝꯊꯣꯛꯑꯒꯦ ꯑꯗꯩ ꯁꯤ ꯀꯥꯝꯗꯣꯏꯅꯦꯕ ꯁꯤ ꯀꯥꯝꯕꯗ ꯁꯤ ꯑꯗꯨꯝ ꯇꯤꯐꯤꯟꯁꯤꯒ ꯇꯣꯉꯥ ꯃꯣꯔꯣꯛ ꯇꯧꯔꯒ ꯁꯤꯒ ꯄꯨꯟꯅ ꯀꯥꯝꯃꯅꯤ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯝꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯖꯅ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯎꯁꯣꯏ ꯀꯥꯝꯃꯤ ꯁꯣꯝꯗ ꯑꯩꯒꯤ ꯐꯖꯕ ꯈꯥꯡꯁꯦ ꯊꯥꯡꯒꯠꯆꯔꯦ ꯁꯤꯒ ꯉꯥ ꯃꯔꯨꯝ ꯂꯩꯔꯦ ꯑꯁꯤ ꯉꯧꯔꯅꯤ ꯏꯔꯣꯝꯕꯒ ꯉꯥ ꯃꯔꯨꯝꯒ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯒꯅꯦꯕ ꯑꯗꯣ ꯁꯤꯒꯅ ꯑꯗꯨ ꯊꯩꯕꯣꯡ ꯃꯔꯨ ꯇꯛꯈꯥꯏꯔꯦ ꯑꯂꯨꯒ ꯇꯣꯉꯥ ꯃꯣꯔꯣꯛꯁꯤꯁꯨ ꯇꯛꯈꯥꯏꯔꯦ ꯍꯧꯖꯤꯛ ꯎꯁꯣꯏꯁꯦ ꯀꯥꯝꯕ ꯂꯣꯏꯔꯒ ꯁꯨꯝꯗꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯂꯣꯏꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯁꯤꯁꯨ ꯉꯧꯈꯤꯒꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯣ ꯉꯥ ꯃꯔꯨꯝꯁꯦ ꯉꯧꯕ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯉꯥ ꯃꯔꯨꯝꯁꯤꯗ ꯑꯉꯧꯕꯁꯦ ꯊꯝꯃꯒꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯎꯁꯣꯏ ꯀꯥꯝꯕꯗꯣ ꯁꯤ ꯃꯍꯤ ꯍꯧꯖꯤꯛ ꯁꯨꯝꯗꯣꯛꯑꯅꯤ ꯁꯨꯝꯗꯣꯛꯑ ꯁꯤꯗ ꯍꯥꯞꯄꯒ ꯏꯔꯣꯟꯗꯣꯏꯅꯦꯕ ꯂꯣꯏꯔ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯖꯅ ꯃꯌꯥꯝ ꯁꯤꯁꯤꯅꯅꯦ ꯇꯤꯐꯤꯟꯗ ꯀꯩꯅꯣ ꯑꯃ ꯍꯥꯡꯖꯗ꯭ꯔꯦꯅꯀꯣ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯀꯦꯃꯦꯔꯥ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨ ꯉꯥ ꯃꯔꯨꯝꯁꯦ ꯉꯥꯜꯂꯤꯅꯦꯕ ꯊꯥꯎ ꯑꯍꯤꯡꯕ ꯑꯖꯤꯔꯥ ꯍꯜꯗꯤ ꯊꯨꯝ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯣꯏ ꯍꯥꯞꯄꯒ ꯐꯖꯅ ꯇꯣꯠꯂꯒ ꯉꯥꯜꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅꯁꯨ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯝꯕꯗꯣ ꯂꯣꯏꯔꯦ ꯐꯖꯅ ꯏꯔꯣꯜꯂꯦ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯥꯞꯄꯦ ꯆꯥꯔꯝꯗꯥꯏꯗ ꯁꯤ ꯐꯖꯅ ꯃꯤꯂꯥꯏꯗꯣꯏꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯎꯁꯣꯏꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯏꯔꯣꯟꯕ ꯍꯥꯎꯒꯗꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯒꯦ ꯇꯧꯔꯦ ꯁꯤ ꯆꯥꯛ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯝꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯖꯦꯔꯨꯝ ꯉꯥꯟꯕꯗꯣ ꯑꯩꯅ ꯁꯤꯒ ꯉꯥ ꯊꯣꯡꯕ ꯂꯩꯌꯦꯕꯀꯣ ꯉꯔꯥꯡꯒꯤꯗꯣ ꯁꯦ ꯃꯔꯨꯝ ꯑꯃꯒ ꯑꯗꯨꯝ ꯇꯤꯜꯍꯧꯒꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯒꯕꯨꯁꯨ ꯌꯥꯎꯏ ꯉꯥ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯁꯨ ꯑꯗꯨꯝ ꯉꯥꯔꯦꯟ ꯐꯝꯈꯔꯦ ꯐ꯭रिꯖꯇ ꯍꯥꯞꯆꯤꯟꯕꯗꯒꯤ ꯑꯗꯣ ꯁꯤ ꯇꯧꯔ ꯆꯥꯔꯅꯦꯕ ꯑꯩ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯁꯟꯗꯥꯒꯤꯁꯤꯒ ꯀꯩꯁꯨꯝ ꯆꯥꯁꯦ ꯑꯩꯅ ꯄꯨꯁꯀꯥ ꯂꯩꯔꯨꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯕꯥꯔꯣ ꯃꯣꯖꯥꯁꯨ ꯂꯩꯔꯛꯑꯦ ꯃꯥꯅ ꯑꯗꯣ ꯕꯥꯔꯣ ꯃꯣꯖꯥꯒ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯁꯀꯥꯁꯦ ꯆꯥꯕ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯁꯤꯒ ꯑꯂꯨ ꯃꯦꯠꯄꯗꯨꯁꯨ ꯃꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯗꯩꯗꯤ ꯁꯤꯒ ꯂꯩꯔꯦ ꯄꯨꯁꯀꯥꯗꯣ ꯑꯗꯩꯗꯤ ꯁꯤꯒ ꯂꯩꯔꯦ ꯏꯝꯂꯤ ꯃꯍꯤ ꯑꯊꯨꯝꯕ ꯂꯣꯏ ꯌꯥꯎꯔꯦꯕ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯄꯨꯁꯀꯥ ꯀꯩꯀꯥꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯁꯤꯗ ꯀꯤꯔꯇꯣꯟ ꯌꯥꯎꯕ ꯑꯃ ꯂꯥꯛꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯤꯔꯇꯣꯟ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕ ꯂꯣꯏꯕꯧ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯤꯔꯇꯣꯟꯗꯩ ꯍꯜꯂꯛꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯦ ꯉꯥꯇꯣꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯥꯂꯨ ꯇꯣꯃꯦꯇꯣ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯩ ꯁꯤꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯦ ꯖꯦꯅꯝ ꯑꯁꯤꯒ ꯅꯥꯒꯥꯗꯅꯤꯌꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯁꯤ ꯉꯥꯅꯦꯕꯀꯣ ꯑꯗꯣ ꯉꯥꯁꯦ ꯑꯁꯤ ꯂꯣꯏꯅꯗꯤ ꯇꯧꯔꯔꯣꯏ ꯉꯥꯇꯣꯏ ꯇꯧꯒꯗꯕꯗꯣ ꯑꯗꯨꯗ ꯂꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯇꯩꯁꯤꯅ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯜꯂꯅꯦꯕ
ꯑꯗꯣ ꯁꯦ ꯆꯥꯝꯃ ꯈꯣꯠꯂꯒ ꯁꯤ ꯃꯆꯜꯁꯤꯡꯁꯦ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯁꯤꯗꯅꯦ ꯉꯥꯇꯣꯏ ꯊꯣꯡꯕꯒꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯁꯦ ꯁꯤꯡ ꯂꯩꯔꯦ ꯁꯤꯒ ꯆꯅꯝ ꯂꯩꯔꯦ ꯁꯤꯒ ꯆꯦꯅꯝ ꯂꯩꯔꯦ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯤ ꯇꯣꯃꯦꯇꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯤꯜꯍꯧ ꯁꯣꯔꯤ ꯑꯂꯨ ꯑꯁꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯅꯒꯥꯙꯅꯤꯌꯥ ꯁꯦ ꯄꯥꯁꯄꯨꯔꯣꯟ ꯑꯗꯩꯗꯤ ꯁꯦ ꯍꯤꯡ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤ ꯑꯗꯩꯗꯤ ꯁꯤꯗꯅ ꯉꯥꯗꯣ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯊꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯕ ꯍꯧꯒꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯁꯤꯗ ꯈꯥꯡ ꯁꯥꯅ ꯊꯥꯎꯁꯨ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯊꯥꯎ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯁꯤꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯗꯩꯗꯤ ꯆꯦꯅꯝ ꯄꯥꯁꯄꯨꯔꯣꯟ ꯇꯦꯖꯄꯇꯥ ꯍꯤꯡ ꯂꯣꯏ ꯍꯥꯞꯄꯦꯕꯀꯣ ꯁꯤ ꯉꯧꯈꯠꯂꯦ ꯁꯤ ꯉꯥꯛꯇꯪ ꯉꯧꯔꯒ ꯉꯥ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯁꯥꯂꯥ ꯑꯃꯨꯛ ꯍꯥꯞꯄꯦꯕꯀꯣ ꯑꯗꯩꯗꯤ ꯃꯁꯥꯂꯥ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯕ ꯂꯣꯏꯔꯒ ꯉꯥꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛꯁꯦ ꯉꯥꯛꯇꯪ ꯁꯧꯍꯟꯈꯤꯅꯤꯀꯣ ꯃꯍꯤ ꯊꯣꯛꯄꯁꯦ ꯈꯤꯇꯪ ꯀꯪꯁꯤꯜꯍꯟꯈꯤꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯥꯂꯨ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄꯗꯨꯗꯤ ꯍꯥꯄꯛꯇ꯭ꯔꯦ ꯑꯗꯣ ꯆꯥꯔꯒꯗꯤ ꯁꯥꯊꯤꯅ ꯍꯧꯔꯝꯃꯤ ꯖꯦꯟ ꯊꯣꯡꯕꯒꯤ ꯇꯦꯁꯇꯣ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯐꯨꯠꯂꯒ ꯊꯣꯡꯕꯅꯤꯅ ꯑꯂꯨꯒꯗꯣ ꯑꯗꯣ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ